Akasbani Imphal Nganbam Nganthoi na pau pajari ahanbada maruiba pau Lok Sabha MP Angomcha Bimol akoijamna hairi education sector da sel thadabagi mathakta afaba policy semba madubu ningthina thabak onthokpa ngamba lusingbasing thorpagi tangai fadaba lei afaba mating leiba naharol sing puthokpa ngamlabadi leikai natraga khunai adu afaba nungai yaifaba maikairomda sangsinba ngamgani haina MLA Karam Siamna hairi Pradhan Mantri Narendra Modi na ngasi New Delhi da lupa koti lising taramathoi henbagi achauba National Highway Project ani sangakhre. Election Commission of India na hairi ain gi matung ina niti niyom chumna electoral roll sing sem sabagi thabak chathaki amasung BJP Parliamentary Board ki mifam ama ngasi New Delhi da leiba dol gi headquarters ta pangthokli. Lok Sabha ki MP Angomcha Bimol akoijamna hairi education sector da ningthina sel thadaduna haurakliba mahiroi singda mahima singi mangal ningthina lehenba ngamdrabadi manglomda sangsinba khunai ama ohenba ngamloi. The role of legislature and crafting a new Manipur haiba hiramda Office of the Member of Parliament Lok Sabha Inner Manipur na sinduna Imphal gi lamphel pata leba Indian Medical Association Manipur State Branch ki auditorium da ngasi pangthokiba ahanba state level essay competition lesingani kunmangagi makok mathang taraba mahiroi singda pungning thaugatuna manai enthokpagi thoramda Sri Bimol na hai malemgi oina mangjil thaba leibak ama sainana oiba ngamrakliba si sahi kunlomgi mamangdagi hauna leiba aduda education policy semdoktuna afaba university kya lingba ngamkhiba aduna chawba maram oiri asumna mai paknaba hotnabada education sector da sel thadabagi mathakta afaba policy semduna policy adubu ningthina thabakta onthokpa ngamba lusingbasing thorpagi tangai fadaba lei hana leiramba asoibasing chumthokpa amadi tungkoigadaba policy semduna mityeng sana thamduna thabak tawbagi tangai fadaba leigani masina khumang chawsin amanglomda changsinba lamdam ama oiba ngamgani thoromaduda saruk yaraduna CLP lusingba okram ibobina hai leiba asigi nagrik ama oirabadi bara sangbidana piriba hak amasung duty sing induna chatpa amadi madubu thabak oina pangthokpagi tangai fadaba lei matamaduda hena faba manglomda sangsinba lamdam ama oiba ngamgani thoromadugi saruk ama oina essay iba sangdamna baduda makok mathang takraba mahiroi kunmanga da certificate amasung sel gi mana piduna pungning thogatki afaba mating leiba naharol sing puthokpa ngamlabadi leikai natraga khunai adu afaba nungai yaifaba maikairomda sangsinba ngamgani haina MLA Karam Siamna hairi Social Development Organization Karamna sinduna Imphal West Jilagi Karam Lai Haraubung Community Hall da tara marirak suba oina pangthokiba meritorious mahiroi sing pungning thogatuna taramna okpagi thoromda Sri Siamna hai haurakliba nahasingna masagi daita khangba amasung nisadagi lapna leiduna pandam ama thamduna honarabadi hiram khudingmakta mai pakpa ngamgani afaba mahiroi singbu pungning thogatpada madubu uraga haurakliba topa mahiroi singi pungning thogatuna hena phaba mahiroi sing puthokpa ngamgadawribani afaba angang ama semganaba honabada mama mapa kairol lekai amasung clubna singbagi tangai fadaba thodang sing lei thaksi khasi khangba lairik laisu haiba mahiroi singna hena masing yamlaba matamda hena saukhatpa khunai ama purakpa ngamgadawribani mangna hai afaba khunai ama lehengi hai taragadi mating leiba naharol singchi uthoknaba honaba darkar lei aduga loina na mama mapa singnasu kamaini cha singche semgadage chagi daitana karino mama mapa gi daitana karino leikai gi daitana karino hazana khangminnaragadi afaba mating leiba narol sing puthokpa kan maru do potsak ama oigani koi gi khunai se mating leiba khunai oirkan ne ba sakut pala ka doise masida akoi mai wonsan ji chai su sem si ade thabaka ma intorga mapung phare hebe yati wakal mapung phabaduni darkar lei hingnanabagi min city mayam lei Jiribam Jila gi Lalpani Kaithelda Jila adugi Forest Division sinduna Wildlife Management and Rescue Technique haiba hiramda nomagi oiba awareness program amang si pangthokre thoramaduga mari lenana Jila adugi Forest Division gi DFO Elangbam Nirmala na hai Jiribam asi lamlaki sausek marang kaina leiba jila singi manungda amani miyamna lamlaki sausek kya kanduna Jiribam Forest Division da khusinarpasu leikre adubu kanagumba miyo khradi lamlaki sausek singbu hatuna sabagi thawong sing chathari asigumba kaya si thingnaba amadi thawngsing adu sathariba bhab tahanaba pandamda thoramadu pangthokpani kanagumbana lamlaki sausek hatuna saba amadi yonbagi thawng chatharabadi Wildlife Protection Act ki makhada ahakpa serak piba yai
lamlaki sa useksinga miyoiba amadi environment ka tana thanaba yadraba mari leinei baramsina miyoiba khunai amadi environment kannaba honabagi saruk ama oina lamlaki sa useksingbu yokhanaba honagadabani thoramaduda forest vibhag yauna tongan ba sarkar ki vibhag singi mehut sing Peoples for Animals Manipur ki volunteer sing Red Cross Jiribam branch ki mehut sing amasung Friendly Environmental Warriors ki member sing saruk yakhi lamdam asi khaktada phangba sagol makhal poni kannaba amasung polo masanabu yokhanabagi damak lam asida thawai yaujaba amasung ningthina khangba miyoi singna sarkar gi policy program sembada yauksinbagi matam oire haina Manipur Pony Society ki president Professor C.H. Priyoranjan na hairi Singkhai hunba polo club na sinduna Imphal jila gi kongpal Iran pham thongkhong community hall da pangthokhiba club asigi kunthra suba mapong numit palan tharomda Sri Priyoranjan na hai Raija sida Manipuri Pony hinghana bohona bada thengnari khudongsa daba sing asi yengluragadi malhemda lamdam asibu masak takliba polo masana amadi pony makhalasi mangkhigadra haibagi saunami paiba leiri adubu Manipur gi polo masana se Bharat Sarkar na unique selling point oina Raija si masak takna ba paikhat kadawriba Thaurang asina pologi afaba tunggi lambi ama ohelakpa yai Numit tare ni chumna sathagadaba National Service Scheme NSS ki special amasung residential camp 2015 Imphal jila gi Khurai Sajor lekai da leba Sri Sri Gorgovinda Girls College da ngasidagi haukhre haudokpagi thoramaduda Manipur University gi NSS ki program coordinator Laistram Santosh college asigi NSS ki program officer Dr. Mangsata Bam Sumati saruk yakhi ke masigi manung chana lamtu sengba yauna uchara sing thabagi thoram sing chupang thokani hairi Turel amanbi kanba lup thongju area na sarkar gi mari lenaba bibhag sing gi miyoi singa khosamna duna Turel amanbi gi saruk sing da lam khopsin duna yum kaina sing ba sajelamba sing takthokna bagi thabak paikhat pa horagani hairi Paumi singa unaba amada Turel amanbi kanba lup ki convener oina khallaba ningombam sana saubuna Lup asina paikhalak liba thabak thorom singda thongju area gi miyamna mateng pangbina ba haikhi tabiriba pawasa kasman Imphal dagini Pradhan Mantri Narendra Modi nang si New Delhi da lupa koti lising taramathoi henbagi asobo National Highway Project ani sangakre project sing adugi manungda Dwarka Expressway gi Delhi section amasung ani suba urban extension road yauri thoramadu da wangang da Sri Modi hai project sing asi sangaba sina NCR gi lambi thongi phibam da chauna khumang choksil halagani masina Delhi NCR gi miyam da makhogi sathok sasinda matam sangba hanthanduna chauna kana ba phanghalagani Sri Modi na hai आज देश की राजधानी दिल्ली देश में हो रही विकास क्रांति की साक्षी बन रही है दिल्ली को द्वारका एक्सप्रेसवे और अर्बन एक्सटेंशन रोड की कनेक्टिविटी मिली है इससे दिल्ली के गुरुग्राम के पूरे एनसीआर के लोगों की सुविधा बढ़ेगी सभी का समय बचेगा जो व्यापारी कारोबारी वर्ग है जो हमारे किसान हैं उनको विशेष लाभ होने वाला है दिल्ली एनसीआर के सभी लोगों को इस आधुनिक सड़कों के लिए आधुनिक इंफ्रास्ट्रक्चर के लिए बहुत बहुत बधाई देता हूं थौरमदुदा वांगांगबदा दिल्ली की मुख्यमंत्री रेखा गुप्ता ना दिल्ली की मियाम की सौखनब सोक्थब नाइदन होनबगिदमक प्रधानमंत्री बुथागत फोंदोखी इलेक्शन कमीशन ऑफ इंडिया ना हाइरी आइन की मतुंग इन नीति नियम चुमना इलेक्टोरल रोल सिंग सेम साबगी थबक चथखी सेरोल अमदा मिखल की बॉडी असिन हाई तांकक कया नाइना पाखलिब इलेक्टोरल रोल सेम साबगी थवंगी तांकक खुदिमक्ता राजनीति दल सिंगसु यावहल्ली ममांगी मिखल सिंगदगी हौना इलेक्टोरल रोल दा अरानबा कया यावरे हाइना मराल सिगलिबा राजनीति दल सिंगम सुंगलानाय मियोय सिंगबु कमीशन यानिंगदबा फोंदोखी ईसीआई ना हाई इलेक्टोरल रोल गा मरी लेनबा वाफम सिंग पुखनबगिदमक क्लेम तौबा अमसुंग ऑब्जेक्शन तौबगी तांकक लेरी कमीशन इलेक्टोरल रोल की मतंग पुखलप वाफम निंथिने यंगसिलब चुमलमलबदी मिखल ममांग इलेक्टोरल रजिस्ट्रेशन ऑफिसर सिंग चुमथोक हौब याय राजनीति दल कयामरुम अमसुंग मखोगी बूथ लेवल एजेंट सिंगना मतम साना ड्राइव इलेक्टोरल रोल बु यंगसिंदब थेंगनै अमसुंग मदुना मरम ओइदुना इलेक्टोरल रोल दा अयत वाफम अमत पलकते कमीशन हाई ड्राइव इलेक्टोरल रोल सिंग डिजिटल अमसुंग फिजिकल फॉर्मेट अनिमक्ता फोंगदुना राजनीति दल पुमनमक्ता खंगहल्ली
लाखलिबा बिहार विधानसभा मिखलगी स्पेशल इंटेंसिव रिविजन दा हाना इलेक्टोरल रोल दा यावबा मियोइसिंगी ममिंग लौथोकपा अमदी अनौबा मियोइ क्या हापचिनबना चिंबा अरानबा थोंग चथरे हैना कांग्रेस लुचिंबा राहुल गांधी ना मराल सीखरे बिहार की ससारामदा ngasi voter singi hakki oiba rally ama lamthadringai da pangthokhiba miyam gi mitin amada wangangbada Sri Gandhi na hai special intensive revision SIR gi asengba masak adu lebak pumbada khanghangani election commission gi thawongda chingnaba poi haina subhangna maral sikhi Sri Gandhi na makhata na hai lairaba amasung matu sonba kangbu singi oina vote thadabagi hak asi makhoi gi khwaidigi maru oiba hak amani amasung masi kaidongai da manghanba yaroi महाकी दोलना महाराष्ट्र अमसुंग कर्नाटक ता बोता अरानबा तौरम क्या मियाम दा खंगन खिबा लेख्रे हाइनसो श्री गांधी ना हाइरी आकाशवाणी इम्फाल की पाउता बिरी बीजेपी पार्लियामेंट्री बोर्ड की मिफम अमा ngasi न्यू दिल्ली दा लेबा दोल की हेडक्वार्टर्स ता पांगथोकली मिफम अदुदा प्रधानमंत्री नरेंद्र मोदी बीजेपी की नेशनल प्रेसिडेंट अमसुंग हक्सेल मंत्री जेपी नड्डा गृह मंत्री अमित शाह अमसुंग हक्सेल मंत्री राजनाथ सिंह यावना पार्लियामेंट्री बोर्ड की मेंबर सिंह सरुक यारी दोल की पाउना हाई बिफम अदुदा उपराष्ट्रपति की मिखलदा कनाबु मिरेप ओइना पुथोकदगे हाइबदुगी मतंगदसु खनरबा याई थासी की तरुक सरकार पाइबा नेशनल डेमोक्रेटिक अलायंस की लुचिंगबसिंगना प्रधानमंत्री नरेंद्र मोदी अमसुंग बीजेपी की प्रेसिडेंट जेपी नड्डा उपराष्ट्रपति की मिखलदा एनडीए की मिरेप ओइना थागतकदबा मिसक लेपथोकहनबा वारेप अमा लौखिबनी उपराष्ट्रपति की मिखल की दमक लाखलिबा सगुल से नुमित फावबदा मिरेप से पिसिनगदबनी मिखल मथंग थागी मापन दा पांगथोकनी लेबासिदा कंज्यूमर ग्रीवांस रिड्रेसल की सिंथानिंगाई ओबा थवंग अमा ओइना नेशनल कंज्यूमर डिस्प्यूट्स रिड्रेसल कमीशन यावना राज्य तरादा जुलाई थादा सादा सामगी मथक्ता केसिंग लोइसिंदुना रेकॉर्ड थंबा ngamkhre कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मंत्रालयना चेरोल अमदा हाई मसिना हाइरिबा मतम असिदा मियामना पुखलकपा केस मसिंगदगी विचार चथदुना लोइसिंखिबा केस मसिंगने हेले हाइबदु उटले डिपार्टमेंट ऑफ कंज्यूमर अफेयर्स की डेटा मतुंगिना सादा साम कुनिथोई की सांगदा केसिंग लोइसिनबा ngamखि ई जागृति प्लेटफॉर्म हेक हौदोखिबदगी एनआरआई सिंग यावना मियोइ लाख अनि हेनबना केस रजिस्टर तौरखि सही असी खक्तदा पुन्ना केस 35,553 फाइल तौरखि हौजिक सानबगी पाउ खाइदेम गीतचंद्रदगी दुरान कप की मरीसुबा क्वार्टर फाइनल मैच कोलकाता की विवेकानंद युवा भारती करीरांगन स्टेडियम दा हौजिक मोहन बगान सुपर जायंट अमसुंग ईस्ट बेंगल एफसी ने सानरी ngasi nungsil sanakhiba atopa quarter final match amada Diamond Harbour FC na Jamshedpur FC bu panjal ani sinuda thoiduna semi final changle Indian Navy bu panjal ani amada maithiba piduna Shillong Lajong FC hanana semi final changkhre atopa match amada na North East United na Boroland FC bu panjal mari sinuda maithiba piduna North East United semi final changki tha asigi tarama panda Shillong Lajong FC amasung North East United semi final da thenglargani atop semi-final match amadana Mohan Bagan Super Giants amasung East Bengal FC gi akaba teamga tha asigi kunda Diamond Harbour FC ga sanagani final match August kulumda da sanagani Kangbat Chess Academy ne sinduna chatharkhiba anirak suba Under 20 Classical Chess Tournament ngasi Imphal East Jilla gi Ningom Thong Bazar Community Hall da lotion kre thorom aduda tournament asida mukong mathang taraba sanarusing da trophy certificate amasung sel gi manasing khusinaki Jamshedpur da pangthokadaba senior national powerlifting equipped and unequipped men's and women's championship amasung national bench press all age category men's and women's championship da saruk yagadaba powerlifting association Manipur gi sanarusing amadi official sing ngasi Imphal thadokre championship asi hayengda hauduna thasi kunma thoi phawa Jamshedpur gi Bistupur da pangthokani Nganthoi अरोइबदा मरोइबा पाउ अमुहना लोकसभा एमपी अंगोमचा बिमोल अकोइजमना हाइरी एजुकेशन सेक्टर दा सेल थादबगी मथक्ता अफबा पॉलिसी सेम्बा मदुबु निंगथिना थबक ओंथोकपा ngamba लुचिंगबसिंग थोरकपगी तंगाई फदबा लै अफबा मतिंग लैबा नाहारोलसिंग पुथोकपा ngamlabadi laikai natraga khunai adu अफबा नुंगाई फबा माइकैरोम दा संगसिनबा ngamgani haina एमएलए करम श्यामना हाइरी प्रधानमंत्री नरेंद्र मोदी ngasi न्यू दिल्ली दा लुपा कोटी 13 हेनबगी असौबा नेशनल हाईवे प्रोजेक्ट अनि संगाखरे इलेक्शन कमीशन ऑफ इंडिया ना हाइरी आइन की मतुंग इन नीति नियम चुमना इलेक्टोरल रोल सिंग सेम साबगी थबक चथखी अमसुंग बीजेपी पार्लियामेंट्री बोर्ड की मिफम ngasi न्यू दिल्ली दा लेबा दोल की हेडक्वार्टर्स ता पांगथोकली पाउलोइजरे